ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯂꯩꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯊꯣꯛꯂꯛꯄꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯃꯩꯈꯦꯠ ꯈꯦꯠꯇꯨꯅ ꯆꯝꯕ ꯈꯨꯗꯤꯡꯒꯤ ꯀꯦꯃꯤꯀꯦꯜ ꯃꯈꯜ 8,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯈꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ 60 ꯍꯦꯟꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯀꯥꯔꯁꯤꯅꯣꯖꯦꯜ ꯃꯈꯜꯅꯤ ꯍꯥꯏꯕꯗꯤ ꯀꯦꯟꯁꯔ ꯊꯣꯛꯍꯟꯕ ꯉꯝꯕ ꯀꯝꯄꯣꯅꯦꯟꯠꯁꯤꯡꯅꯤ ꯑꯗꯨꯅ ꯆꯨꯔꯨꯞ ꯊꯛꯄꯅ ꯀꯦꯟꯁꯔ ꯅꯥꯍꯜꯂꯤ ꯍꯥꯏꯕꯁꯤ ꯊꯣꯏꯗꯣꯛꯅ ꯑꯉꯛꯄ ꯄꯣꯠ ꯑꯃ ꯑꯣꯏꯗ꯭ꯔꯤꯕ ꯑꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯨꯞ ꯊꯛꯄ ꯈꯛꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤ 40,000ꯒꯤ ꯃꯊꯛꯇ ꯁꯤꯍꯜꯂꯤ ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯊꯛꯂꯝꯕ ꯃꯤ ꯑꯃꯅ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯪꯕꯤꯔꯕ꯭ꯔꯥ ꯆꯨꯔꯨꯞ ꯃꯌꯥꯝꯅ ꯊꯛꯂꯝꯕ ꯃꯤ ꯑꯃꯅ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄ ꯃꯇꯨꯡ ꯃꯤꯅꯤꯠ 10ꯗꯒꯤ ꯍꯧꯔꯒ ꯆꯍꯤ 15 ꯐꯥꯎꯕꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯍꯣꯡꯕ ꯂꯥꯛꯄꯒꯦ ꯍꯥꯏꯕ ꯑꯗꯨ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯆꯨꯔꯨꯞ ꯊꯛꯄ ꯍꯦꯛ ꯂꯦꯞꯄ ꯃꯇꯨꯡ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗ ꯍꯥꯔꯠ ꯕꯤꯠ ꯂꯦꯚꯦꯜ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯑꯁꯤ ꯆꯨꯔꯨꯞ ꯊꯛꯄꯗꯒꯤ ꯋꯥꯡꯈꯠꯍꯜꯂꯝꯕ ꯑꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤ ꯆꯨꯔꯨꯞꯇ ꯌꯥꯎꯕ ꯅꯤꯀꯣꯇꯤꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯦꯗ꯭ꯔꯤꯅꯥꯂꯤꯟ ꯊꯥꯗꯣꯛꯍꯟꯗꯨꯅ ꯍꯥꯔꯠ ꯔꯦꯠ ꯍꯦꯟꯒꯠꯍꯜꯂꯝꯕ ꯁꯤꯡꯂꯤꯁꯤꯡ ꯈꯨꯖꯜꯍꯜꯂꯝꯕ ꯃꯁꯤꯅ ꯈꯣꯡ ꯈꯨꯠ ꯏꯪꯊꯍꯜꯂꯝꯕ ꯑꯗꯨꯗꯒꯤ ꯅꯤꯀꯣꯇꯤꯟꯒꯤ ꯁꯔꯨꯛ ꯑꯗꯨ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯡꯈꯤꯗꯨꯅ ꯅꯣꯔꯃꯦꯜꯗ ꯍꯟꯖꯤꯟꯍꯜꯂꯛꯏ ꯄꯨꯡ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯕ꯭ꯂꯗ ꯁꯔꯀꯨꯂꯦꯁꯟ ꯅꯣꯔꯃꯦꯜ ꯑꯣꯏꯈ꯭ꯔꯕꯁꯨ ꯅꯤꯀꯣꯇꯤꯟꯒꯤ ꯅꯤꯁꯥ ꯑꯗꯨ ꯑꯃꯨꯛ ꯃꯍꯥꯎ ꯇꯪꯅꯤꯡꯕ ꯐꯥꯎꯔꯛꯄ ꯍꯧꯔꯛꯀꯅꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯌꯧꯔꯛꯄꯗꯗꯤ ꯇꯧꯐꯝ ꯈꯪꯗꯕ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯇꯨꯝꯕ ꯐꯥꯎ ꯌꯥꯗꯕ ꯊꯣꯛꯂꯛꯏ ꯃꯁꯤ ꯆꯨꯔꯨꯞ ꯊꯛꯂꯤꯉꯩꯗ ꯗꯣꯄꯥꯃꯤꯟ ꯊꯥꯗꯣꯛꯄ ꯑꯗꯨ ꯕ꯭ꯔꯦꯟꯗꯒꯤ ꯍꯟꯊꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅꯤꯡꯕꯒꯤ ꯆꯥꯡ ꯑꯗꯨ ꯐꯪꯗꯕꯗꯒꯤꯅꯤ ꯃꯁꯤ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯑꯃꯅꯤ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗꯗꯤ ꯆꯨꯔꯨꯞꯇꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯛꯈꯤꯕ ꯀꯥꯔꯕꯣꯟ ꯃꯣꯅꯣꯛꯁꯥꯏꯗ ꯍꯥꯏꯕ ꯄꯣꯏꯖꯅꯁ ꯑꯣꯏꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯗ ꯁ꯭ꯇ꯭ꯔꯤꯝꯗꯒꯤ ꯇꯞꯅ ꯊꯣꯛꯈꯤꯗꯨꯅ ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯅꯣꯔꯃꯦꯜꯗ ꯍꯜꯂꯛꯄ ꯍꯧꯔꯛꯀꯅꯤ ꯃꯌꯥꯝꯅ ꯈꯪꯂꯝꯒꯅꯤ ꯀꯥꯔꯕꯣꯟ ꯃꯣꯅꯣꯛꯁꯥꯏꯗ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯦꯃꯣꯒ꯭ꯂꯣꯕꯤꯟꯗ ꯑꯣꯛꯁꯤꯖꯦꯟꯗꯒꯤ ꯍꯦꯟꯅ ꯅꯞꯁꯤꯟꯕ ꯉꯝꯕꯅꯤꯅ ꯃꯁꯤꯅ ꯑꯣꯛꯁꯤꯖꯦꯟ ꯁꯄ꯭ꯂꯥꯏꯗ ꯑꯄꯟꯕ ꯄꯤ ꯃꯁꯤꯅ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯑꯣꯔꯒꯥꯟꯁꯤꯡꯒꯤ ꯃꯊꯧ ꯍꯟꯊꯍꯜꯂꯤ ꯀꯨꯏꯅ ꯆꯨꯔꯨꯞ ꯊꯛꯂꯛꯂꯕ ꯃꯤꯁꯤꯡꯗꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯅꯕ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯤꯛ ꯑꯣꯏꯕ ꯕ꯭ꯂꯗꯁꯤꯡ ꯐꯣꯝ ꯇꯧꯏ ꯃꯁꯤꯅ ꯁ꯭ꯇ꯭ꯔꯣꯛꯀꯨꯝꯕ ꯊꯣꯛꯄꯒꯤ ꯆꯥꯡ ꯋꯥꯡꯍꯜꯂꯤ ꯅꯣꯡꯃꯈꯛ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄꯅ ꯆꯨꯔꯨꯞ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯍꯜꯂꯤ ꯑꯗꯨꯕꯨ ꯂꯣꯛ ꯈꯨꯕꯒꯤ ꯆꯥꯡꯗꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤ ꯌꯥꯝꯅ ꯐꯕ ꯈꯨꯗꯝ ꯑꯃꯅꯤ ꯂꯣꯛ ꯇꯣꯏꯅ ꯈꯨꯔꯛꯂꯤꯕ ꯑꯗꯨ ꯂꯪꯁ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯐꯠꯇꯕ ꯑꯃꯣꯠꯄꯁꯤꯡ ꯑꯃꯗꯤ ꯂꯣꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤꯅꯕꯅꯤ ꯅꯨꯃꯤꯠ 2ꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯀꯣꯇꯤꯟꯁꯤꯡ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯄ ꯂꯣꯏꯈ꯭ꯔꯒꯅꯤ ꯆꯨꯔꯨꯞꯅ ꯁꯣꯛꯍꯟꯕ ꯅꯔꯚꯁ ꯑꯦꯟꯗꯤꯡꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯝ ꯅꯝꯅꯕ ꯑꯃꯗꯤ ꯃꯍꯥꯎ ꯈꯪꯅꯕ ꯅꯔꯚꯁꯤꯡ ꯍꯤꯜ ꯇꯧꯕ ꯍꯧꯔꯛꯀꯅꯤ ꯃꯁꯤꯅ ꯆꯥꯕꯗ ꯍꯥꯎꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯨꯏꯅ ꯆꯨꯔꯨꯞ ꯊꯛꯂꯛꯂꯕ ꯃꯤꯁꯤꯡꯗꯗꯤ ꯃꯁꯤ ꯄꯥꯔꯃꯤꯅꯦꯟꯠ ꯗꯦꯃꯦꯖ ꯊꯣꯛꯈꯤꯗꯨꯅ ꯑꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯨ ꯌꯥꯎꯏ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯕ ꯑꯁꯤꯗꯗꯤ ꯅꯤꯀꯣꯇꯤꯟ ꯌꯥꯎꯗꯅ ꯂꯩꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯃꯇꯝ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯗꯤ ꯀꯨꯏꯅ ꯆꯨꯔꯨꯞ ꯊꯛꯂꯛꯄ ꯃꯤ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯆꯤꯛꯄ ꯑꯣꯅꯤꯡꯕ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯕ ꯆꯨꯔꯨꯞ ꯌꯥꯝꯅ ꯊꯛꯅꯤꯡꯕ ꯂꯣꯏꯅꯅ ꯗꯤꯄ꯭ꯔꯦꯁꯟ ꯑꯦꯟꯖꯥꯏꯇꯤꯒ ꯃꯥꯟꯅꯕ ꯃꯑꯣꯡ ꯎꯕ ꯌꯥꯏ ꯃꯁꯤ ꯕ꯭ꯔꯦꯟꯗ ꯅꯤꯀꯣꯇꯤꯟꯅ ꯗꯣꯄꯥꯃꯥꯏꯟ ꯊꯥꯗꯣꯛꯍꯜꯂꯒ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯝꯕ ꯑꯗꯨꯒꯤ ꯑꯦꯗꯖꯁꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯒꯤꯅꯤ ꯏꯁꯤꯡ ꯊꯛꯄꯅ ꯋꯥꯈꯜ ꯐꯥꯊꯍꯟꯕ ꯉꯝꯍꯟꯒꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯊꯣꯏꯗꯣꯛꯅ ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯔꯛꯂꯔꯣꯏ ꯊꯥ ꯑꯃ ꯐꯥꯔꯛꯄꯗꯒꯤꯗꯤ ꯂꯪꯁꯨ ꯍꯤꯜ ꯇꯧꯔꯛꯄꯗꯒꯤ ꯂꯣꯛ ꯈꯨꯕ ꯐꯔꯛꯂꯒꯅꯤ ꯁꯣꯔ ꯍꯣꯟꯕꯁꯨ ꯅꯨꯡꯉꯥꯏꯔꯛꯑꯒꯅꯤ ꯃꯁꯤꯗꯒꯤꯗꯤ ꯍꯥꯔꯠ ꯗꯤꯖꯤꯁ ꯅꯥꯕꯒꯤ ꯆꯥꯟꯁ ꯑꯃꯁꯨꯡ ꯀꯦꯟꯁꯔ ꯅꯥꯕꯒꯤ ꯆꯥꯟꯁꯇꯒꯤ ꯌꯥꯝꯅ ꯍꯟꯊꯔꯛꯑꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯂꯪ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯤꯖꯤꯀꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯕꯗꯁꯨ ꯑꯋꯥꯕ ꯈꯔꯗꯤ ꯐꯔꯛꯂꯛ ꯊꯥ 3ꯗꯒꯤꯅ ꯊꯥ 9 ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯃꯅꯨꯡꯗ ꯁꯝꯒꯨꯝꯕ ꯌꯥꯝꯅ ꯀꯨꯞꯄ ꯁꯤꯂꯤꯌꯥ ꯀꯧꯕ ꯑꯃ ꯂꯩ ꯃꯁꯤꯅ ꯂꯪꯁꯇ ꯂꯩꯕ ꯑꯃꯣꯠꯄ ꯑꯃꯗꯤ ꯂꯣꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯒꯤ ꯃꯊꯧ ꯇꯧꯏ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯒꯠꯂꯛꯇꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯏ ꯃꯁꯤꯅ ꯅꯨꯡꯁꯤꯠꯇꯒꯤ ꯂꯧꯅꯒꯟꯕ ꯂꯩꯅꯥꯁꯤꯡ ꯅꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯑꯁꯤ ꯅꯣꯡꯃꯒꯤ ꯁꯦꯡꯗꯣꯔꯛꯇꯨꯅ ꯃꯁꯥ ꯐꯕ ꯍꯦꯟꯒꯠꯂꯛꯏ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯆꯨꯔꯨꯞ ꯊꯛꯄ ꯂꯦꯞꯄ ꯃꯇꯨꯡꯗꯗꯤ ꯆꯨꯔꯨꯞ ꯊꯛꯄ ꯃꯤ ꯑꯃꯅ ꯀꯣꯔꯣꯅꯔꯤ ꯍꯥꯔꯠ ꯗꯤꯖꯤꯁ ꯅꯥꯔꯛꯄꯒꯤ ꯆꯥꯟꯁꯇꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯛꯑꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤ ꯑꯥꯔꯇꯔꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏꯅꯤꯡꯁꯤꯡ ꯑꯁꯤꯒꯤ ꯃꯁꯥ ꯐꯒꯠꯂꯛꯇꯨꯅ ꯑꯦꯊꯦꯔꯣꯁ꯭ꯀꯂꯦꯔꯣꯁꯤꯁ ꯍꯥꯏꯕ ꯐꯦꯇꯤ ꯗꯤꯄꯣꯖꯤꯠꯁꯤꯡ ꯃꯥꯡꯈꯤꯕꯗꯒꯤꯅꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗꯗꯤ ꯆꯨꯔꯨꯞ ꯑꯗꯨꯝ ꯊꯛꯂꯝꯕ ꯃꯤ ꯑꯃꯒ ꯌꯦꯡꯅꯔꯕꯗꯤ ꯂꯪ ꯀꯦꯟꯁꯔ ꯅꯥꯔꯛꯄꯒꯤ ꯆꯥꯡꯁ ꯑꯁꯤ 50% ꯍꯦꯟꯅ ꯍꯟꯊꯔꯛꯑꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ ꯆꯤꯟ ꯌꯥ ꯈꯅꯥꯎ ꯑꯃꯁꯨꯡ ꯕ꯭ꯂꯦꯗꯔꯒꯤ ꯀꯦꯟꯁꯔ ꯅꯥꯔꯛꯄꯒꯤ ꯆꯥꯡꯁꯨ ꯇꯪꯈꯥꯏ ꯍꯦꯟꯅ ꯍꯟꯊꯍꯜꯂꯦ ꯆꯍꯤ 15ꯒꯤ ꯃꯇꯨꯡꯗꯗꯤ ꯆꯨꯔꯨꯞ ꯑꯃꯨꯛꯐꯥꯎ ꯊꯛꯇ꯭ꯔꯤꯕ ꯃꯤ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯕ ꯌꯥꯔꯦ
permanent damage thokibadagi recover tawkhidrabasing natana ataidi churup sunthak thaktriba mi amaga amha oirabani churup thakpa lepa haibase yamna awaba mani haibi yai adubu oithoktab amadi natte nicotine paste kumba lozenges kumba sijinnaraga yengba yai churup thakpa lepkhraba mi singdagi advice lawba kanagani aduga churup thaktaba mi singi circle da punba yamna kanagani quote ama khatang share tawjaramge every craving you overcome is a step towards a healthier longer life haibani masina haibana thakningba chaningba amadagi ngammaga chatkibana punsi nungsangba hakchang phaba punsi ema sembada achaubu step ama oigani haiba sini adom churup thalakpa tha tarukta ngairibabu oirabasu chahi kunthra hena thalaklababu oirabasu it's never too late to quit lepa matam hausikmak thengba matam oidri lepa yare churup thakpa hek lepaga hil tawba horakadoribani aduga churup thakpagi mangjaba asokpadagi ngakthokke haina khallabadi churup sungthak thaktaba haiba asina khwairigi afaba pambai oigani video asi kanai haina khallagadi mayamna soidana like amadi nambiramu atopa kanaba video singidamakta soidana subscribe tawiramu aduga comment da karamba matangda khaningba leibagi haibasu thambiramu thanks for watching